ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯡꯕꯤꯔꯛꯏꯕ ꯑꯣꯖꯥ ꯃꯌꯥꯝꯅ ꯇꯧꯔꯒ ꯐꯣꯡꯈꯤꯕ ꯂꯤꯂꯥ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯎꯠꯄꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯨꯕꯒꯤ ꯃꯃꯤ ꯃꯆꯥ ꯑꯃꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯤꯂꯥꯗꯤ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯧ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯋꯥꯍꯩ 5-10 ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯇꯥꯟ ꯂꯦꯡꯕꯤꯔꯛꯄꯁꯦ ꯋꯥꯐꯝ ꯑꯃꯅꯤꯒ ꯍꯥꯏꯕꯤꯔꯛꯎꯅꯦ ꯀꯃꯥꯏ ꯄꯥꯎꯔꯤ ꯀꯩꯒꯤꯗꯃꯛꯇ ꯂꯥꯛꯏꯕꯅꯣ ꯉꯁꯤ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯅ ꯐꯣꯡꯉꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯆꯦꯠ ꯋꯥꯔꯤꯗꯣ ꯗꯤꯇꯦꯜꯁ ꯋꯥꯍꯩ 5-10 ꯍꯣꯏ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗꯣꯡꯕꯝ ꯔꯣꯖꯦꯟꯗ꯭ꯔꯣ ꯃꯦꯃꯣꯔꯤꯌꯦꯜ ꯀꯜꯆꯔꯦꯜ ꯇ꯭ꯔꯁ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯇꯤꯝꯁꯦ ꯃꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯈꯨꯟꯗꯣꯡꯕꯝ ꯔꯣꯖꯦꯟꯗ꯭ꯔꯣꯒꯤ ꯃꯥꯒꯤ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯊꯝꯕꯤꯔꯝꯕ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯏꯕꯤꯔꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯊꯪ ꯂꯣꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯁꯥꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯇꯧꯖꯈꯤꯕꯅꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯁꯥꯃꯤ ꯂꯣꯟꯗ ꯍꯟꯗꯣꯛꯅꯕꯒꯤ ꯀꯩꯅꯣꯁꯦ ꯃꯗꯨꯒꯤ ꯄ꯭ꯂꯥꯟꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯤꯗꯩꯗ ꯂꯤꯂꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯂꯥꯏꯌꯣꯛꯈ꯭ꯔꯕ ꯑꯣꯖꯥꯁꯤꯅ ꯏꯕꯤꯔꯝꯕ ꯂꯤꯂꯥ ꯑꯃꯁꯨ ꯁꯥꯟꯅꯍꯜꯂꯁꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯅꯤꯁꯦ ꯄꯨꯜꯂꯒ ꯇꯧꯔꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯐꯣꯡꯕ ꯑꯗꯨꯒ ꯂꯤꯂꯥꯁꯤꯁꯨ ꯁꯥꯟꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯤꯝꯃꯒ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯃꯁꯥ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧꯅꯅꯕ ꯍꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯁꯗꯟꯂꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯃꯒ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯗꯨꯅ ꯂꯣꯏꯕꯤꯔꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯈꯪꯍꯧꯅ ꯂꯩꯈꯤꯗ꯭ꯔꯦꯁꯦ ꯑꯩꯗꯤ ꯇꯦꯂꯤꯐꯣꯟꯗ ꯑꯩ ꯉꯁꯥꯏꯁꯨ ꯑꯩ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯇꯦꯂꯤꯐꯣꯟꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯦ ꯑꯣꯖꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯣꯖꯥꯁꯤ ꯂꯩꯈꯤꯗ꯭ꯔꯦꯁꯦ ꯀꯩꯅꯣꯗ ꯉꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯪꯒꯠꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯃꯦꯅꯦꯖꯤꯡ ꯇ꯭ꯔꯁꯇꯤ ꯁꯔꯠꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡꯁꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯃꯤꯇꯤꯡ ꯂꯥꯛꯄꯗ ꯋꯥꯔꯦꯅꯦ ꯍꯧꯖꯤꯛ ꯏꯆꯦ ꯊꯣ ꯑꯩꯈꯣꯏ ꯏꯆꯦ ꯂꯛꯈꯤꯔꯥꯅꯤ ꯆꯥꯗꯣ ꯍꯥꯎꯕ꯭ꯔꯥ ꯏꯆꯦ ꯏꯁ ꯍꯥꯎꯔꯦ ꯅꯪ ꯍꯥꯎꯕ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯅꯨꯡꯗꯗꯤ ꯍꯣꯜ ꯍꯧꯈꯤꯗꯣꯏꯔꯦ ꯆꯠꯁꯤ ꯂꯥꯎ ꯑꯩ ꯆꯥꯒ ꯀꯥꯎꯔꯦ ꯑꯗꯩ ꯁꯨꯝ ꯍꯥꯎꯔꯦ ꯃꯅꯨꯡ ꯌꯧꯔꯒ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯅꯤ ꯑꯣꯖꯥꯁꯤꯡꯅ ꯉꯁꯤ ꯂꯥꯏꯔꯤꯛꯁꯨ ꯐꯣꯡꯈꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯦ ꯐꯣꯡꯗꯣꯔꯤꯕꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯚꯕꯟꯗꯅꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤ ꯑꯗꯣ ꯑꯩꯁꯨ ꯃꯄꯥꯟꯗꯒꯤ ꯅꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯩ ꯄꯥꯕꯨꯡ ꯑꯅꯤꯁꯤꯁꯨ ꯚꯤꯗꯤꯑꯣ ꯅꯝꯖꯕꯅꯤ ꯍꯧꯖꯤꯛ ꯂꯥꯡꯁꯨ ꯂꯥꯡꯉꯤ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯈꯔꯁꯨ ꯂꯩꯔꯤꯀꯣ ꯃꯅꯨꯡꯗꯁꯨ ꯂꯣꯏ ꯂꯩꯔꯤ ꯁꯣꯝꯗꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯋꯥꯔꯤꯁꯨ ꯑꯩ ꯇꯥꯍꯜꯂꯛꯀꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯗꯧꯒꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯚꯕꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯀꯌꯥ ꯑꯃ ꯂꯦꯡꯕꯤꯔꯛꯑꯒ ꯑꯁꯤꯒ ꯉꯁꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯂꯥ ꯑꯃꯁꯨ ꯐꯣꯡꯗꯣꯔꯤ ꯑꯁꯤ ꯄꯔꯤꯁꯠ ꯚꯕꯟ ꯃꯅꯨꯡꯗꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯄꯥꯕꯨꯡꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯈꯖꯤꯛꯇ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯑꯩ ꯂꯝꯕꯥꯕꯨꯡ ꯔꯣꯖꯦꯟꯗ꯭ꯔꯣ ꯀꯧꯏ ꯆꯥꯝꯗꯣꯡ ꯋꯥꯗꯥꯝ ꯂꯩꯔꯛꯇꯒꯤꯅꯤ ꯌꯨꯝꯁꯦ ꯏꯃꯥꯒꯤ ꯄꯥꯝ ꯂꯩꯇꯒꯤ ꯀꯂꯦꯟꯒꯤ ꯀꯣꯂꯨꯞꯇ ꯑꯩꯁꯦ ꯄꯥꯝꯃꯩꯗ ꯂꯝꯕꯥꯕꯨꯡꯗꯅꯤꯀꯣ ꯄꯅꯥꯒꯄꯥꯟꯗ ꯃꯥꯗꯤ ꯑꯐꯥꯎꯕ ꯁꯨꯃꯥꯡ ꯂꯥꯛ ꯌꯥꯎꯔꯛꯑꯒ ꯑꯐꯥꯎꯕ ꯑꯦꯛꯇꯔꯅꯤ ꯃꯨꯚꯤ ꯑꯥꯔꯇꯤꯁꯅꯤ ꯑꯗꯨꯒ ꯃꯁꯥꯅ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯑꯩꯒꯤꯗꯤ ꯑꯣꯖꯥꯏꯁꯦ ꯑꯩꯒꯤꯗꯤ ꯑꯉꯥꯡꯗꯒꯤ ꯋꯥꯔꯤ ꯇꯥꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯥꯝꯃ ꯏꯃꯥꯒꯤ ꯃꯕꯨꯡ ꯌꯥꯏꯃ ꯇꯣꯝꯆꯥ ꯀꯦꯂꯦꯟ ꯇꯣꯝꯆꯥ ꯑꯩꯁꯤ ꯃꯥꯒꯤ ꯁꯤꯗ ꯖꯣꯏꯟ ꯂꯩꯔꯝꯕ ꯃꯣꯏꯗ ꯁꯍꯤꯗ ꯄꯣꯛꯄ ꯑꯩꯒꯤꯗꯤ ꯈꯤꯇꯪꯗꯤ ꯍꯟꯕ ꯑꯩꯒꯤ ꯃꯥꯝ ꯆꯠꯄꯁꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯀꯧꯏ ꯃꯃꯤꯡꯁꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯑꯗꯨꯐꯥꯎ ꯀꯧꯏ ꯑꯗꯨ ꯃꯥꯒꯤ ꯀꯦꯂꯦꯕꯦꯟꯇ ꯀꯦꯂꯦꯞ ꯁꯝꯕꯒ ꯑꯣꯏꯅ ꯀꯦꯂꯦꯞ ꯇꯣꯝꯆꯥꯁꯦ ꯌꯥꯝ ꯉꯟꯅ ꯑꯩꯈꯣꯏ ꯈꯪꯍꯧꯗ꯭ꯔꯦ ꯃꯥ ꯁꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯀꯤ ꯍꯦꯕꯔꯥꯎꯀꯤ ꯁꯤꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯝꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯕꯣꯛ ꯆꯥꯕ ꯆꯥꯎꯔꯦ ꯂꯝꯕꯤ ꯆꯥꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯏꯁꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯅꯤꯔꯛ ꯂꯥꯛꯆꯔꯝꯃꯦ ꯑꯃꯨꯛꯅ ꯑꯩꯁꯦ ꯁꯥꯍꯤꯇ꯭ꯌꯒ ꯆꯦꯟꯗꯔꯒꯤ ꯀꯣꯆꯤꯡ ꯂꯧꯖꯕꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯁꯥꯍꯤꯇ꯭ꯌꯒꯤꯗꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯑꯃ ꯌꯥꯎ ꯂꯥꯛꯆꯔꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯛꯁꯥꯗ ꯃꯌꯥꯝ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯩ ꯃꯤꯡ ꯐꯖꯗ ꯑꯣꯖꯥ ꯂꯩꯇꯣꯟꯗ ꯅꯤꯕꯅꯤ ꯑꯩꯅ ꯈꯪꯖꯗꯕꯗ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯁꯔꯁꯇꯤꯒꯤ ꯃꯥꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯂꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯑꯣꯏꯅ ꯍꯣꯠꯅꯤꯡꯉꯒ ꯀꯁꯥꯗ ꯑꯁꯥꯗ ꯍꯥꯏꯗꯅ ꯊꯦꯡꯅꯕ ꯑꯣꯖꯥꯗꯁꯨ ꯌꯧ ꯂꯥꯛꯆꯔꯕ ꯆꯍꯤ 30 ꯑꯗꯨꯒꯤ ꯑꯃꯨꯛ
que me nan sing de ga di wo lo de ba de pie que ska ko ni kan la wai la shin sa wa tan da ko cha da ba lai sai da sa sa ni ta ba ni ga chen ta sei sei su dong sei to ga dong la ta ba yan da la dong di ko cha da su dong ni no wai la sai da wa sai da gi pa song chen la ka ga di ke cha ba do ko ga cha ga dong ba chi la gi ma du la lek su boy ma du ai no ai cha la sai ku san ko ai che hai la ka ai che ana ba ya myo mo ni ai sa su da ko cha do ke cha shi gi ba di ai sa su ke cha pe che li ha pe che adu ai ba ya gi ba sta kin la ga ai la ba ya to re da gi lai ke wa ga la ba ku re adu ga di da gi le adu ga sai da gi ta ba che lai ko adu sai to ga le ana la ki ku ta se ya ba cha lim na ya no ai na ai adu sat to gi pa che le ba da ba ka just ki ba ma ke ya du ya no ai se gi adu na ba sai da cha la ga ai la lai ko ne he no ai ba jo ya mi no ai ba ni adu ga si ki do i ba phong chen seasi ya ma lo ba le kan se ba lam ti ke tar ki la ya ba dai lam ba no ba ke tar la ngau cha ba sai tar la ngau cha ba am gi adu gi ba gi la che ta cha chen le do de be me ka be ta chen la chen la do ai ba da yo hon bo ni bi ana sa me me am che yo ge do ni ne ne wo li dan do be me am yo bo le ko ya yi me am ke la ma si ku ba ge chao ra ma ma sai da ba sa sa bo ja gi ka se me la ba che ka chi mi ma se ma si gi lo bo ja ka che ta ke su ya ma chao ba mai pa pa ani adu ga ba gi ki da drama gi artist me am se ko go ja do le ta bi ga su drama artist me am ma sai da ko ida to da ma sai da cái vấn đề toàn số tới tôi sẽ cái đề gì bác sĩ khám là đã là bao chỉ cái ăn sinh sinh đã là cái số bây giờ bao trong một số mốc quan những tổng số bây giờ bác sĩ bị bấm phổi là cũng nhà hay bây giờ là hoi pa mung yam hoi pa mung yam ngai ja de am ta ai speaker jarap ta mina phone je khatang ngai ro hoi ta ka che cái ngang nghe ba cái yai fare ichino mayam kanglai pak na yai fare bido pa khang mana yai fare